Pujapuna Bukuramjari, Singashisu, Sarkana, Lepalitana, Tonganba, Honorable Chief Minister, Manipurnasu, Asi Tonganba, Porampering, Amapakapuchi, Manunda, Panbayabada, Putting a sea, Quilariba, disinfectant, Aquilariba, spray cap topa, Lambi Sorokta, Ladibi pull, the steam sing, but what Lady Bopsing says to my Hixi Labayabagi, Hingmangambagi possibility, Labnina, Mashisu, Ama, Wabia, Nungsita Silep, the Haidana, Honorable Chief Minister Gilching Makada, Marang the Kia, Lady was Sorokna Chingba, Mapon Krada, when I'm a Sigil. Spraying Kaptopa Hokre, Sarkargi, Waiba, Mapum Kudimakatu Kendra Kudimakatu Masiki, Kapto and Nabagi, Akogi arrangement, Amas, Honorable Chief Minister, Akoisin, but Okre, Hana Itamzagate, Maruena, Akogi tax force, some same account, Akogi Ladiba, Kogi, quarantine, home quarantine, the lady posting sea, to one section, Katagi, suggestion Pibirapa, Duga, Awat Apa. In a tragam, upon doing that, Lady Bamio, in the Kamai Lady Gay, Hybachiki, Masiki, Pajana, second balance, Hybati Makui Ladiba, Darka Liba, Polam, Sing Pinam, Gidama, Honorable Chief Minister, Narangama, with tax for Sama, same Harkanda, Yumda, Sum Satle Harkanda, Okundra Ladiba, quarantine, home quarantine, Ladiba, Mio Sing, Adunaba, Aduga, Makuda, Taugadaba, medical expert team, Pirapa, procedure, Mayamama, in Nabagi. Aduga wapong kaya akoina makoide advice tawba awareness pinabagi semkhreena koi praja mayam da thamjekani ngasi award apa mayam leramba yai tawdabu akoina thengnari basi akoi manipur sarkar na akoi achauba akoi tak chama oina akoina ngasi koigi haribo virus ase thengnana ba sem sari praja mayam da nungai bo phau phongdok chari madudi praja mayam na koigi total lockdown asibu sajok pibi ra kan ngasi thopis da bisina maram orakanda akoigi hariba Kogi Kohikasi, Nasandora, Atukumatic Chang Handaragani, Habasi, Akogi Tajabatu, Prajamiam, the two Tajaba, Labiu, Haidana, Ponging, Handaba, Gay, Akogi Matau Tade, Adukamaram Late, Maram de Akoi Sarkana, Kana Honadunamasi, Akogi Ladumagi, cycle, break, Tonova, Hybidi Machin, Sandora, cycles break, Tonova, Dugamasi, Akona curb, Toxinova. Aduga Masi, Akuna Sandokta Namagi, Makatana, Sandokta Namagi, Aquina, Akan section Tarang, Low Prajamiam, in Birakan, Sisatavazima, Sarkari, Makidegi, Prajamiam, the Nungaiba, Modi Tagatpa, Hungtokli, Aduga Luna, Makatana, Quig expert singer, Quina Pibiriba, Quig Kutoina Hamba, Aduga Quigileriba, Chatopa, Matam Chato, Matunda, Quipiron, Sing Toina Suba. Aduga koi full na chingbasi waisi to air kar mafam to aikoi leriba any detergent oigera natragana karigmo posak amana chamthokpo khotokpa habasi yumda tawiba aduga khwaidagi maruk oina aikoi ngasi yamna nungaiba marakta aduga yamna thaganingai oibadi karino habdu bharat ke prime minister na asaubo sempham ama kaithoi harkanda masi laina sina mioi kya gi punchi mahana bo honar pada thengna na bagi damakta kaithoki wiseksi khogi sarkar gi maikaidagi su nungaiba phondokli aduga lona Akogi Ladiba, Narendra Modi gi yamna decisive oiba akogi wakalon madudi akoi 21 days ama lockdown tawgani habise akoi sarkar na su akogi welcome tawi hariba akogi coronavirus ki akogi infection lakpasa magi life cycle se break tawgani habisi ma akoi achet pathajabani Manipur da oigasi awaba mayam ama lebisi ubiri harkanda honorable chief minister na food grain sing koina yenthokpa haunakre adu makhatana yenthokani haibaki su wakalon mahakida lay habasi akoina prajamyamda akoi khanbiu akoina thamjani wafong khardi akogi layriba akogi grocery na chingba dukan sing hangdaba aduga medical na chingba dukan sing hangdabasi ai tasengna hoi akogi layriba mioi ba ma oibani na makogi masada sokiba tujongudi piramgani tawudabu akoi lamna akogi distance maintain tawre harkanda akogi tawgadabu procedure sing si phajana maintain tawrakanda akoina ngasi akogi leriba polam sing si launa bu matamda masi akoina dunga thokpa ngomgani haibagi thajabudune aina thamjari basi akoi leriba expert sing na haiba akogi mongda chathare harkanda akogi grocery gi dukan phambi basing sina wana dagi natraga chaningai thangningai natraga thum thaugi akoi natraga alkali guma polam amagi akogi leriba akoi sarkar sina su relax tawbuna Manam warga masu hangbiu haidana ai appeal tawjari aduga medical ke dukan singsu loina ma hangdabadi nate adubu medical medicine gi tangai phadaba darkala ku matamda masigi yamna maru oiba essential servicing mun be khwadi maru oiba ama oibani na maram warga masisu akoi leriba dukandar sing kudemangna apong kudimakta hangbiu aduga maru oina grocery gi lairak sing khulak sing da leiba akoi gi dukan sing macha sing si hangbiu aduga bazar gi area da Ladiba, Akogi, Mapum Sings the Su, Akonal, Nungtigi, Mak Hang Mangam Harakasu, Okay Marak Marakta, Hangbir Harkan, the Prajamiangi, Awaba, Sisu Kara, Kohanbada,
ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ